अहानबदा मरोइबा पाउसिंग पिजरी MHRC na Imphal gi tuan tuan ba mahiloising singda thamliba security personnel sing mafam sabada hongdokina ba khangan khre Social media da kari thagalak pagi haibasi cyber crime na pungkun mari chupna yengsin bagi tabak sathari haina Chief Minister N Biren na phongdok khre Naurem thong da leiba Salai Finance ke office police na sil tawsin khre pau du tabadagi private bank asige shareholder sing amadi investor kya mi paidina thomjina khre amasung kokomigi khongjang sawatu na ngasisu miyamna mafong kya da khongjang sangsin baletri police na su akan mamong da ngaksen bagi tabak sathari Kurumjari, Times of Manipur News yang berbisung buku mantem jantan nataram luksari. Hojik mem da pauk santono pijari. Manipur Human Rights Commission MHRC na hojik tongan pa Imphal gi maroi ba mahiloi sing da thamliba Central Paramilitary Forces ki personnel sing atopa mafam sabada hongdokina ba thorang to haina government ki mari leina ba department sing da khangan khrai. Tongan ba human rights ke organization sing na hiramasi gi matang da commission da petition ma file torokra ba matung da direction asi pikibani. Commissioner Government of Manipur gi Principal Secretary, Special Secretary Home, atai mari lainaba Department amasung District Magistrate singda November 8 fawgi manungda hairiba petition aduge pakum pinabasu khangan khra hairi. Commissioner hojik tuan ba Imphal gi mahiloising singda thamliba armed personnel sing atopa mafam sabada hongdokina ba thorang to hainasu mari lainaba authority da khangan ke. Imphal gi lamphel da leiba MHRC gi office da pawmi singda wangang aduna commission gi acting chairperson khaidem mani na hai. Tuan ba human rights ki organization singna file torko petition adu commission na kupna yengsile amadi Human Rights Act 1988 gi section 32 gi makhada troop sing thamjin bagi matang da inquiry ama sathanabasu khangan khrai Human Rights Organization sing adu de Civil Society Coalition for Human Rights and the UN CSCHR Committee on Human Rights COHR Manipur Extrajudicial Execution Victims Families Association Manipur IFAM Human Rights Alert HRA Human Rights Defender Manipur HRDM Reach Out Live Watch Manipur amasung United People's Front UPF ni Human Rights Commission gi member amasung chairman gi thabak taunana ba to act as chairperson haitare acting chairperson oina commission chi puraga lakpada ngasi babuda case chama go humdra marphu chumaina local ai si manuna case ni phu yang khai di dispose over amba modugi recommendation sing che my partner successfully petitioner singi complainant singi apamado phangre Supreme Court na education institution da school college da sipai thambado leiraga di lautho o haidana oda tage bisu leirabani adana du punam adu yengaga tangai badal masimaro ba pot amane haina case share Ma'am da kangan ba matau tai haidana press ta aina khongdok pani Kumza lising ani tarani panda na hungna na mathok amuk tawba hokhiwa MHRC gi hojik oiriba fibam gi matang da palladuna khaidem mani na hai matik sabe staff amasung masak mathum leitaba maramna commission asi hojik fawba ningthina mathok tawba ngamdri mahana commission asi mapung fana mathok tahonaba hiram asida midyeng changnaba mari lenaba singi pungning singsin khi Commission ji koi na si terrubi tongda naunne lingkalak panina commission gi infrastructure masak matum adagi main power adagi masagi building china chengma leitaba awat page awat pa ngatangai commission ji chapchabadi full fledged commission namu oige di yamdarabada department haitare division mari aduga mi division amada mi kontra nipu asina chengma toraga yamdarada mi chamaga kontra legeda banaba State asigi oina apun bagi saktam kaidana ba amadi sarkar asina tawriba thabak sing miyam da ningthina khangan ba social media sing da sarkar asina akhana ba mana ama pina ba honergani social media da kari thagalak page haibasi cyber crime na pungkun mari chumna yengsin bagi thabak sathari haina Chief Minister N Biren phongdokre wafam masing asi Chief Minister Banglo da laiba darbar hall da pangthokpa social media da thabak tawriba miyoi kya ga unaduna interaction tawbaga mari lena na phongdokhibani
चौराकना सोशल मीडिया की एडमिन चामग यांखैरोमना सरुक याकिबा इंटरेक्शन अदुदा मखोय मखोयगी अपामबसिंग फोंदोकनखि साइबर क्राइम की ओसिना साइबर क्राइम की मतंगदसु वांगांखि चीफ मिनिस्टर एन वीरेन मखा तारदुना तोंगान तोंगानबा सोशल मीडिया दा थबक तौरिबा मियोइसिंग अमदी एडमिन ओइवा कयागा उनदुना वारी सानबा फंगबसि यामना नुंगाई मियामगी नियमगी वांगदा थागलकपा मानबा अमदी फेक मानबसिंग असि यामखै ग्रुपसिंग दा थादनबा होनबियु मसिदा नतना सरकार असिना होनजरिबा थबक थोरम कयासि निंगथिना मियामदा खंगनबदा असौबा मतिंग पांगबियु पुंग कुनमरि चुमना सोशल मीडिया दा करी तौरिबगे हाइबसि साइबर क्राइम ने यंगसिनबा हौरे एडमिन सिंगी फोन नंबर सिंग असि साइबर क्राइम गा पिनदुना अथुबदा पाउ फाउननबा यानबा होनसि हाइखि Last 2.5 years da Manipur gi huzik leiriba peace harmony development aduga zat bizat naidaba apunba Manipur amagi saktam da wak to ngamjariba ngamaiba potpun maksi leibiriba media gi sel now aduga social media bu handle to biriba admin no biriba sinariba action now singi mateng lagi sigi stage yobuni कोकोबीना अक्टोबर मरी फाउबगी मनुंगदा भारत सरकार अमसुंग NSN IM अमदी NNPG गा सानखिबा वारी अदुदा करी करी वाफम यावबगे हाइबगे मतंगदा मणिपुर मियामदा खंगनगदबनी हाइबा अकंगनबा दाबी अदु हंदोकपियो वारी सानरिबासि फाइनलाइज ओरे हाइबा पाउ लेते हाइना ऑल पॉलिटिकल पार्टी ग लिसिंग बसु ओरिबा डेप्यूटी चीफ मिनिस्टर वाई जॉय कुमार फोंदोखरे वाफम सिंग असे न्यूज सेक्रेटरीट लेबा महाके ऑफिस चेंबर दा पांगथोकपा पाउगी मिफम अमदा डेप्यूटी चीफ मिनिस्टर न फोंदोखिबनी पाउगी मिफम अदुदा बीजेपी के MLA P शरद कांग्रेस पार्टी की वांगलोय देवव्रता अमदी LJP मणिपुर स्टेट की VP N इवोल्सु सरुग्याखि डेप्यूटी चीफ मिनिस्टर वाई जॉय कुमार मखा तारदुना नागा शांति की वारी की वारोशिन पुरकपदी तरामना ओई हौकिबा अक्टोबर 19 फाउबदा वारोशिन पुरकनी हाइना अकंगनबा मतम थारकपदगे स्टेट असिगी मियामगी थमोइदा असौबा चारांगनबा अमा लाकपा अमदी मिपाइबा पोलिबसी सरकार असिना तराइना लौदे ऑल पॉलिटिकल पार्टी की मिहुसिंग दिल्ली दा सतुना होम मिनिस्टर दसु वफम असिगी मतंगदा तक्सिनखे होम मिनिस्टर अमित शाहनसु ऑल पॉलिटिकल पार्टी की मिहुसिंग दा मयक सेंगना खंगलप वफम लेरे शांति की वारी असिगे वारोशिन पुरकपदा मणिपुर यावना असम अमदी अरुणाचल प्रदेश के स्टेक होल्डर सिंह वारी सानखिगनी हाइबु वफमसु होम मिनिस्टर न थमलखे असिगुम्बा तालगसिदा कोकोमिना था असिगी मरी फाउबगी मनुंगदा अक्टोबर 19 दी यानखिबु वफम सिंह मियामदा खंगनगदबनी हाइबु वफम अदु हंदोपियो हाइखे मंग सी पीगदमनी खोकदमनी है खितंग खंदबीरगा रियलिटी दो करिनो हाबदो यंबीरगा कनको लेबाकी करिगी यंबीरगा मसी हंदोपियो अदुगा खोय गाइमिनरगा अदुगा मार्क सेदा खोयना सुवाइन तोना खोयगी लौगदो स्टेंस करिनो हदो क्लियर कट ओइना मदुदु थमगा खोय सेम सा लेसी हाइना आई मयामदा अपील तौजरी नारेंगबम समर्जित की मतंगदा मरिकचुंबा रिपोर्ट अमा नोंमनिनी गी मनुंगदा सेंटर दा थारगने हाइना चीफ मिनिस्टर एन वीरेन फोंदोखरे वफम सिंह असी CM बंगलोर लेबा दरबार हॉल दा पांगथोकपा सोशल मीडिया ग्रुप पेज सिंगी एडमिन सिंगा इंटरेक्शन सेक्शन अमगा मरी लेनेना पाउमी सिंगा उनबा मदा फोंदोखिबनी चीफ मिनिस्टर एन वीरेन मखा तारुदुना स्टेट असिगी हजिक ओइरिबा फिबम असी अरुबा तांकाक अमनी पुंग कुनमरी सुमना सरकार असिना कुपना यंगसिनबगी थबक चथरी भारत सरकार के होम मिनिस्टर अमित शाहना सरकार असिदा अमदी ऑल पॉलिटिकल पार्टी की मिहुसिंग दा थाजब अमा पीदुना वारुशिन पुरक्त्रिंगैदा लमदम असिगे स्टेक होल्डर सिंह उनदुना वारी सानखिगनी हाइबो वाफम थमलक्लिबा असी अखोइना थाजब थंबताई लीडर सिंह ना पीबा थाजब अदु अखोइना गाइसी अमदी येंखिसी सोइदना अखोइना हाइबगी मतम फंखिनी स्टेट असिगी मियामदा हाइजनिंगबा वाफम अमदी फिबम असिदा मियामना बन अमदी ब्लॉकेट चथबिदबना गवर्नमेंट का उनरगा करी तौसिगे हाइबदु तानरगा पुनः चटमिनसे सरकार दा मियामना मतेंग पांगबियु पाउमिसिंग हंगबा वाहंगी पाकुमदा तोआन तोआनबा मही तंफम संगसिंगदा पैरामिलिटरी फोर्सिंग थमजलिबा अदु लौथोखरे मागी मागी लेफमदा लेनेबा सिनखरे अमरोमदा भारतगी तोखाइना तारे हैना लौथोखिबा नारेंगबम समर्जित की मतंगदा सरकार सिना लौखटपम थोकपा थबकसिंग लौखटली नुमित इनी हुमनिगी मनुंगदा सरकार सिना महाकी मतंगदा रिपोर्ट अमा पीरगने हाइखे यामना बन ब्लॉकेट नत्रगना अदु अदायना खोगे सथदबिदा अखोय अदुगुम्बा तौबिदना गवर्नमेंट गा अखोय पुन्ना करी तौसिगे हुजिक ओइरेबा फिबम सिरा खोयना हाइबे याबा हाइरे तौबो याबा तौरे अन मोइसु गाइरि अदुदि अखोय करी तौसिगे हाइबरोमदा अखोय पुन्ना चटमिनसी अदुगा अखोयगी सिंथा लेपा नत्रगना अदुगी स्ट्राइक अदु अदादु
Hojiki leiriba situation sidadi government bu support tobiyo aigoi punna amata hoina civil society khangde government khangde leiriba stakeholder punna mai khoi jointly in the larger interest of the state, in the larger interest of the country, Domina si haidana yadamaina appeal to jari. Town kari ngang freeze to bagi magi to bagi ngang set hokre mapalam gi yaurok panina ikoina state government na beyond the territory walk to ngam da banina koi madu NI gi kuthang to kre aduga IB kari na su dum magi passport mana ada SLM lawre kole na le do how for sumina tagalani haibadu central government gi thak gi yam kan madu gi to wa hokre ada ekhoi gi site gi di ngasi nongni se concrete over report ama tor kan da koi center thar gani Salai Holdings Private Limited ki makha tarak pa thodok amada ngasi ayuk Naurem thong da leiba Salai Finance ki office police na sil tawshin khibadagi private bank asige shareholder amadi investor kya mipai na duna thomjina rakre maikai digi thomjina rakpa yamlaba mi kya na ayuk angan badagi hauna office asigi mamang da office hangba ngai na ki police ki maikai digi su pam da thodok sing thoktana ba mikup na hom sing na ngak sen ki thajaba ya ba paw gi likun amagi matungina ngasi ayuk Salai gi official ama ayuk ta mafam adu da laklammi Mahana police na sathariba investigation asi mapung fana sathanaba police ki thabak thoram singda cooperation pibani praja miyam na Salai da thamliba thajaba Salai na kaidonung da manghalloi miyam gi phangpham thokpa loina phangani tobutabu police case leibana matam khara thinthaba leibani warabasu wana matam khara dangdi Salai ga punna awaba khangmina si haina phongdoklami hairi Nakalamorom da police tagi phangba pawgi matungina hojik Salai Holdings ki mathakta crime branch na case ama lokatuna investigation chathabana maram oiraga mamutana investigate taunaba amadi office case asiga mari lenaba se sangsing temper togdanaba office asi matam kharge oina freeze tokshin bani investigation asigi finding sing laklaba matungda finding sing adu NIA da sinakhegani masida miyamna mipai ba popi danaba police ki maikadigi wafum kya suthamlokli No School Veg Day Gamari Ledena, Education Minister T.S. Radhesham Nangase, Sagolban Tera Lokram Director Laiba, Vadi Manjuri High School da Chatuna Yangsin Kray. Education Director T.H. Kiran Kumar, Marilenava Official Sing Amadi, ZEO Su Kongset Adu da Sarugya K. School Adu da Tamliva Mahiroi Singna, Arts and Crafts K. Oiva Oza Singa Loinena, Practical Oina Pangthok Lamba Sing, Tengna K. Loinena, Mahiroi Sing Amadi Oza Singa Interaction Program Amasu Pangthok K. Saruk Yariva Mahiroi Sing Adu da Oza Singna, Puning Thona Happy Nava Amadi, Ozaga Mahiroi Singa Afavamari Thamnaba Pautak Supi Ki. Tha Mari Mangagi Mamangda, Manipur gi tuan Mamfong Kyada, Masak Sabsana Kangdopa Ngamkidava, Sa Organic Singnava, Jiva Makalamana, Yum Kayada Loiba, Sanga Kaya Attack Togduna, Savagi Togdog, Paring Nina Tokraba Matunda, Ino Nona Tokpa Togdog Amada, Technopol District Manung Sanba, More, Sahar Manakta, Sakangdava, Sa Organic Singnava Karana, Yumda Loiba, Nganu Manga, Sakre Hairi. Todog Asi, Chikim Bang de Laiba, Evergreen Boarding Dangasi Nungtil Toki Haina, Aikogi correspondent Hairi. Boarding Asigi Mapuna, Masa Ayamba Chakrava, Nganu Singi Saruk Singadu, Taduna Leramba Tinarapani. That have been killed by unknown creatures during the daylight. So these are the parts, the ducts, the inner organs, all the inner organs have been eaten up in the daylight at Evergreen Hostel, Chikim Village, More, near opposite to More College. Paugi Marktan atin babre matang nominasi. Luhongbagi furniture set kaloinana still and style amadi local almira phambiragani. Furniture set ama laibada fian ama lemna hapchari loinana ningol chakobagi akhanabu offer supizari. Bed, dining table, office table, sofa, almira, fridge asina chingbu khodimak phangbiragani. Ngasimak lengsen biro steel decor. Sagolban Tera Akamlikai, Imphal, Manipur. Contact number 96121670042 natraga 8794714511. Special Ningol Chakuba and Diwali offers. 10% discount on labor charge. 5% discount on spare parts. For Hyundai cars only. Benefit on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors Airport Road, Ghari, near Comprehensive Concept School, Imphal, or contact us at 9366 508
258. Break matungda makata pa pau pijari. Ngasi Imphal East ke manung chanba Thambal Khong Sabal Lekai da khangongdana horokpa mai chakpagi thodok amada yimama mangta ankre. Thodok asi ngasi numidang pung 6:30 taba dwaida thokibani. Fire service ki personnel sing matam sana mafam aduda lakpadagi yum madu maina tumna chakadabadagi kanmangam ke. Yumbu adugi mamingna Ajit Kumar na hakpam sahi 35 ni. Mahake loina vi Vidyalakshmi na hakpamna Tom TV da phongdorpada mai chakpagi thodok aduda lupa lakh 5 rongge imungi sana lupa yauna mal changkya mangta ankre. Mai adu short circuit age horokpo oiramba yai hainasu Vidyalakshmi na phongdokhe. Mari lenaba singna awaba taraba mahake imungda mateng pangbina basu Vidyalakshmi na appeal tawkhe. Kau ni macam tu uhan lo. Aku ini sumpah nama ijek cuma itu khap padang tu, mai khapi ni na haraga mana mah anta nama tiba, ai inau nupa hum su akan madi su baje laga, ni mai cai je udah berani na ini na hai dah ijek baru centoga, ai kaje cenjam betul elektrik asang baje kita enggak cuma ini cak cuma ini cak lagi ubah sih dah, masih di elektrik ni cai sih dah, ai dalam tu na cuma ini kan na bukan na betul, matak tu ai di siling tu kan lagi play siling tu oh ya ba, ada siling tu dagi matang mana kang jauh lagi ba, ada ini jingtung na mana jauh pai, ada aje main na wara kita tahu rena, aje caksang de jenjal la, caksang itu thongon jalaga, ising masing je hai jalaga, silinda sih tadi potok terga di parak tarak di yum tu loy mal nak beri na, parak tarak di aje silinda je puno na dah, aduh kibatik why. Kuatar ye lakpa fire brigade tenders me amsin matam sana lakraga moi ki tawhum thopa tawbada ke hojik yum masi se mai si kan hobadi kan no tawkhre nang kan hore yum gi mi asi ana natraga yamna kan na sokpa gumdi hojik phabu ki manung di laite ada hojik condition se adum control taw leijre pawdam jere ba Sarjan Chandra ga loina blessing yang mai Tom TV News Thabal Khong Sabalaikai. Nupi singi apun bayai falup na sinduna Heritage Convent amadi St. Edmund English School gi mahiru sing yauna imai ben sing na saruk yaduna naurem thong kholem lekai da naga pistok ki matang da wakan mi pham phangkrai indo naga pistok ki warushin porakpada Manipur gi apun gi saktam kaihan be yaroi naga warushin da Manipur gi lam sokpa yaroi haibna chingba banner sing season ake Bharat Sarkar amadi NSN IM ani gi marta wari sanari ba santi gi wari asigi warushin porakpada Manipur gi apun gi saktam kaihan be yaroi haina Langol Game Village ki akoi bada maira gi rally masat krai Tongak Lairembi Masaikol Sengkat Sagat Nupi Lup Maitai Langol Lairembi Laikai Nupi Lup Maitai Langol Lairembi Wangdei Maira Paibi Maitai Langol Yumzau Manbi Laikai Amadi Punsikul Maira Paibi Amadi Club ka khusam naraga Maira ge khongset adu pangthokhebani Maira ge rally adu Langol dagi Lampel DC Mamang Fawba Chetki State asigi saktam kaibi yaroi waroi sindi yauri ba wafam sing miyam da khangan gadabani haibi yauna pen da bagi kholau ke asu lauke India government amadi NSN IM anina sahi kunithoi subna wari sanarakpagi waroshin purakhiba adu taramna okle adubo kari wafam singda yanakhibano haibadudi hojik fawba miyam da khangan balaitri masina maram oiraga lamda masigi miyam gi thamoida charangna ba amadi bipaiba kya polibasi lengangna athubada kokhan gadabani haina WhatsApp group Ifak Group of News ki founder cum administrator Saidur Maibam na phongdokrai Thobal Moijing Mina Bazar da WhatsApp group asina sinduna India lengak amsung NSN IM ge santi gi warina Hiram amadada Manipur gi interest sokpa yaroi haina sangshin kiba candle light protest ki kongjangda Saidur Maibamna wafamasi phongdokhibani mahana makha taraduna mamang thagi kuntrama thogi numidang athengba fawba nakal animakna wari sanaduna yanakhiba wafam sing aduda karigumba Manipur gi integrity da solakadaba wafam yaromlaba natraga sahi kya gi mamangdagi nungsi sanana labinarliba furup masel gi marakta yengthi hanaba yaba wafam na singba yaromlagadi Manipur gi elomi ama oina pangal singna tumina yengduna laibangam loi Naga Accord na Manipur gi territorial integrity kairoi miyamna tonga da thajaraga irang sagat piganu haina chief minister na toina media da lauri adubu Manipur gi ngamkhaida akaiba lairoi hairaga karigidamakta masing yamlaba Central Paramilitary Forces CPF kayamrum state asida thajelaktuna miyam amadi mahiroi singda aki akhang nanghalibano masibu nungi oiba kari maram laibano asigumba kayasina maram oiraga Manipur gi miyam da hena chingna halle
मरम असिना WhatsApp ग्रुप असिना हानादगिसु लेबाक के तोंगान तोंगान बा इशू क्या दा सरुक यादुना लागले मखातानसु लेबाक असिगी ओइबा इशू सिंगदा हनबा लेतना सरुक याखेगिने हाइनसु भांगना फोंदोखे इंडोनागा पीस तोकना मरम ओइरगा स्टेट असिदा हौजिक ओइरिबा लॉ एंड ऑर्डर की फिबम असी येंगलगा लमदम असिदा सिक्योरिटी फोर्सेस सिंग पुसिलक लेप्ट्री ngarangsu AN-32 plane da and security forcing pusilakre ngarang Indian Air Force ki akanaba flight ama oriba AN-32 da tangkak ahum thongna and security forcing adu purakibini hairi Ahanba Manipur Rifles ke parade ground ngarang state level Chavangkut festival lisingani taramapan gi sorga moina numidang pangthokiba miskut changdamna bada Marlin Nyangmon Singna sahi asigi oina miskut ki luhup upkre changdamna badu da Linghoi Neng Thadona first runners up aduga AR Martina second runners up ki luhup ukre makong mathang tarba singda lupa lakh ama lupa lising humudra manga amade lupa lising yankhai ge sel gi bana pk tuan tuan ba subtitle sing Miss Beautiful Hair, Miss Beautiful Skin, Miss Congeniality, Beautiful Smile, Miss Catwalk, West Traditional Attire amadi Miss Beautiful Eyes takrabi second bising dasu cash prize yauna mana sing kusinake Nakalamarumda Kuki Fruke asobu kumayama oiriba Chavangkut ngarang Tamelong District ke manung sena leiba Toksem Subdivision ke Faitol Village ta Faitol Langtol Village Kut Committee na sinduna Chavangkut lisingani taramapan pangthokre Nat ki oiba jagoi isai galoine na pangthokiba thoram maduge numidang da pangthokiba Miss Kut changdamna baduda Jalodi Lalremoi Wi-Fi na district aduge oida Miss Kut lisingani taramapan ge luhup ukre Singshana first runners up amadi Tingnal Neng Gangtena second runners up taki makong matang tarba singda cash prize oina lupa lising kun lupa lising tara manga amade lupa lising tara fiki Naga Santigi wari gi waroshin purakna ba Bharat lenga ke mihut singa wari sanari Greater Nagalim pirava yana leire haina TV channel asimangna mamang thagi tang kun trama thogi nungtil pung hungi pawda sandokiba amadi Maikei animakta yanaba purakre haiba pawadu unconfirm oiba pawda yumpham oiraga kot tawkibani Pawadumagna nunang balay riba lamdam asigi miyam amadi leibak kidamak thawdang lo riba lengak ta samamnaba pohon kiba dugidamak nungaitaba phongdoksari Chennai gi Green Park tangasi pangthokiba First Industry Leadership Conclave and Award lanthokpada education gi lamda asoba thawdang lo gidamak sakhangba oina Sagolban Tagyal Kolom lekai da leiba Kindergarten Montessori School gi principal Longjam Danesor da Award for Excellence in Education kusinar lehaina school asina thadorukpa charolaman hairi Award asi Venus International Foundation na Malem gi oina education bu sakhona bagidamak asoba thodang loriba khangalaba miai manga da pibani Government of India amadi NSN IM ani gi marakta sanariba santi gi wari gi warushina Manipur gi apunba saktam kaihan ba yaroi haiba davida The Good Karma Foundation All Thanga Nupiluk Thanga Kendra Tourism Organization amadi Thanga gi CSO Local Club Organization Maira Paibi punna kusamna duna Thanga Chinglak Kaithel da wakan mifam phangkibagaloinena numidang da Maira gi rally am susat kre Thanga Chinglak Kaithel da gi haukiba Maira gi rally aduna Thanga Oinam Laikai Thanga Salam Laikai Haisnam Laikai Singkha Laikai Samuko Laikai amadi Kunjem Laikai fauduna laklaba matungda Lining Thau Lampak ta lamthumpham oiki Rally aduda Manipur gi saktam kai biaroi chingmi tammi Nungsinabagi Mari Government of India na thugai bi yaroi long lip Manipur haiba kholau kya su lauki The Rural Library Center Arapti gi Senior Advisor oiramba Arapti me lekai degi konthokjam ibo saubuna haukiba October 13 da khangudana lekhidabada Rural Library Center Arapti gi maike degi awaba phongdokre haina center asina thadoruk pacherolamana hairi Paugi maraktan atin babrema tanggalong binase. Luan Aruna Khat Tang Mai Ni La Mai Adventist Youth Federation West Circle Tuang Youth Camp hai December 16 to 19, 2019 Namduan Jang National Highway 37 None District Kai Luang Gai Khau Adventist Youth Kagwai Guang Kariunu Khang Leaders Guai Rui Samda Lobam The Chabuan panti akhatna sumai lungkhau nei lana ringswang mai gai cham kadam la cham khang wang lo diu khang ti thai
ब्रेक मतुंग द मयाम तराम नोक्चरी मखादा पाउदा असम के होजाई डिस्ट्रिक्ट के मनुंग चनबा श्रीमंत शंकरदेव ख्रिस्टी विकास केंद्र शंकरदेव नागर अमसुंग मणिपुर कला ख्रिस्टी केंद्र नंबर 1 पीपल पुखरी लंका गा खुसमनदुना लंका दा सथरखिबा मणिपुरी फोक डांस वर्कशॉप ngarang लोइसिनख्रे वर्कशॉप अदुदा महिरोय यांखैनि थोइना सरुक याखि Communist Party of India CPI ge hanagi Deputy General Secretary Comrade Gurudas Dasgupta laikhidabaga mari lene nangase Manipur State Council CPI na sinduna awaba phongdokpi mifam ama pangthokre Political Party ama oiriba Naga People's Front NPF ke Lusingba Singa NSN IM ge Lusingba Singa ngarang New Delhi da unaduna wari sanakre TR Jeliang na Lusingkhiba NPF ke mihut kangbo da Nagaland amadi Manipur ge NPF ke Minister amadi MLA Singh Saru yakhi NPF की माइकई दगे भारत सरकार का सथरकी शांति की वारी की वारोशिन अमा पुरकनबा फिरेप लौरकपदा नुंगाइबा फोंदोखरे हाइरे भारत लेंगा का शांति की वारी सानदुना वारोशिन पुरकनबा होनरिंगै चेरक्ता NSN के सीनियर किलाउंसर मंगा यावना मेंबर खरा एंटी पार्टी ओइबा थबक तौबगिदमक ngarang पार्टी दगे तांथोखरे पार्टी दगे तांथोखरबा सीनियर किलाउंसर सिंह अदुदी सेल्फ स्टाइल रिटायर्ड मेजर जनरल अंगमाई सेल्फ स्टाइल होम किलाउंसर Chuang Singh Religious Kilauncher Angkan Forest Kilauncher are sorting amadi Central Council member Ong Sen ni hairi ngarang numidang Assam ge Kokrajhar district ke police ka NDF ge lanmi singa khutongna bagi thodokta NDF ge lanmi ani hat krai anina nanthokuna sen krai police ki pauna hai NDF ge lanmi singna Kokrajhar ge Mongnan area da Miam dagi namduna senkhai tungkhai tawbagi thabak sathare haibagi pau phangwadagi mafam maduda police ki kangbu sangsinduna tiba humbagi thabak chathaba horakpada chingnangai oiba mongda mioi mari leramba uke police ubadagi police tamna nomai kapsinamlaga chenkhina bohonarakpadagi police na handuna kapada mioi ani sike anina nanthokuna senke asiba haksang adugi manaktage police na nomai amadi NDF ga mari lenaba se sangsing phangle hairi Tripura ge Bru refugee camp ta layongkhang da walaina ama sandorokpadagi camp madu da leiba Bru refugee ani ngarang local primary health center da laikadabangam dana laikhidre ningsingba yabadi numit kharani gi mamang da Bru refugee camp ta leiriba refugee singna makhoi gi chana thonaba polam sing matam chana pide haibige dabi tawroduna national highway thingduna khongjang sangsing khiba laikhrabani India ge President Ramnath Kovind na November ani dage Mari Fawba numit humni gi khongsata awang nongpok state Sikkim amade Meghalaya da lakdori President da Sikkim da November ani da thungani aduga Sikkim University ge manga suba convocation da saruk yaragani aduga amuk Meghalaya da November mari da thunglaga Northeastern Hill University Nehu gi utaruk suba convocation da saruk yaragani haina President ki secretary na thadrokpa press communique amana khangalakle Meghalaya Resident Act ngarang semdoktuna mapandagi lakpa miyoi singna Meghalaya da changlakpada masagi amadi state adugi fananava tangai fadana restart tawgadori Meghalaya gi cabinet na warep asi varada leiba sing thabak suba sing amadi lamkoiba singi security gi damak lawkhibani cabinet na warep asi ordinance oina chananabasu yanakre hairi Maharashtra da BJP na mapang uriba Shiv Sena da President bu noigi furit khong da yaubra haikiba wafam bu kana yaning da phongdoktuna Shiv Sena ge MP Sanjay Raut na lengak sembada yanadragadi President rule thamjinba ngami haina BJP na Shiv Sena bu ki halibra haina hangkhrai Shiv Sena na BJP yaudana lengak semba ngami haibigi wafam phawba yauna mapang oiminari ba BJP amadi Shiv Sena ani gi marakta yanada ba hengalakli panbayai Maharashtra da Assembly Mikhal haidokiba chayol ani suroklabasu lengak semba ngamdana leiri Masing yamna fangkiba BJP amadi Shiv Sena anigi marakta sit yanabada yanadaba leibadagi fibam asi yorukibani leiriba Maharashtra Assembly asi November 9 da matam loigadabani Hojing asi nungtil da phongna kiba Manipuri pause sing asigi maroiba pawmuk puni yang minase Kanglaipak ki maira Chief Minister Virenga social media gi admin singa unaduna wari sakre sarkar na tawriba thabak sing marik chumna khangan bangamba social media sing mana piragani Chief Minister police na salai holdings ki office sil tokshin kre salai da sel thamliba investor sing thomjinara kre sarkar na jun 19 ki thodok adu amuk hana thokna ba baton tawbiganu kurai bodi hojik oiriba issue sigi matang da kawai khul sing da dharna phamgadawri pandam
Center की लुसिंगबसिंगना पिरकलिबा कमिटमेंट मियामना ngaiminnasi Biren Samarjit ka mari leinaba financial khudimag thingjinnaba yathang tawthakre Mahisang singda leiriba paramilitary forcing lokthokpa haure Kokomina November marida akaknaba matam tharibadu handokpiu loidriba pot ama karamna puthokani ngaiminnasi Jai Kumar Social media da hangliba page singi administrator singa CM ga unaduna khananena khre Aikhoi masel paw phawdoknabana state asi ing taphanba ngamgani Chief Minister Stakeholder Singhana Tanaram Kini Thazai CPIM Nagaland da leiriba Manipur dagi chatkiba Naga Singh Nagaland gi indigenous people nate haibasi laibak thibani MPP Pogzel Salai sil tawkhibadagi investor sing mi painare Police ki investigation loibaga hanagum chalaigani Bisorjet NSCN IM amadi India government ka yanakiba wafam sing miyam da khanggadabani Ozogindro Hauzik oiriba phiba masida sarkarna pungkun mari section thorang lokhatli Chief Minister Manaba Chief Minister na social media admin singa wakhal tamina kre cyber crime na admin singda do's and don't khangan kre Manipur da ILP chatna ba lauringai da Meghalaya da di pungkun mari hena leige hairabadi leingak ta pau pigidabri haiba act chanagadore Kabuidi kabui oina adumak leigani Numinini sintha lepuraba matung investor singna salai da thamkiba paisa lokthokpa lakna kre Salai Holdings ki office police na sil toksin kibadagi investor kharadi mi paiba poknare Aroi bada maroi ba pau mukana fangbigani MHRC na Imphal ki tuan ba mahiloisang singda thamliba security personnel sing mafam sabad hungokina ba khangan kre Social media da kari thagalakpage haibasi cyber crime na pungkun mari sumna yengsinbagi thabak sa thari haina Chief Minister N Biren phongdokre Naurem thongda leiba Salai Finance ki office police na sil tawsin kre pau du dabadagi private bank asigi shareholder amadi investor kya mi paina duna thomjina rakre amasung Kokomi gi khongjang sagotuna ngasisu miyamna mafam kayada khongjang sengsin beleptri police na su akan mamongda ngaksin bagi thabak sa thari Ngasi gyo na di matang sida Manipuri Paw Lojere Times of Manipur gi Manipuri Paw yang biru bising bamukana krom jere Hello, good evening. Xin chào tất cả mọi người. Right. Yeah, new ma'am. Quiz within 1.5